Accessible today, inclusive tomorrow haiba themda tha asigi tang kunthra mathoi fawba chethagadaba taranipan suba fortnight barrier free campaign 2025 ngasidagi hokrai. Thoramadu Handicap Development Foundation sanduna Imphal West ki Takyal Pata leiba CRCSRE conference hall da hodokibani. Thoramadu da foundation asigi Secretary General L Binana disabled singidama policy program kaya paper dadi leire adubu lamdam asidadi policy program singasi paikhatabagi mami adumak uri. Disability ga sagonariba singna thengnariba awaba singasi kharada orabasu hanthanaba policy program singasi implement tawba mathau tai. Lamdam asida leiriba foundation singasina amatoina punsenduna policy program singasi implement tawhanaba chatminasi haiki. India ki tuwan state singdadi disabled singyoiba ahongba kaya fangle haiba wafam binana thamladuna lamdam asidadi ahongba khara leirabasu ayambadadi ahongba purakpa ngamdri haina khali haiki. Thoramaduda HD Foundation Manipur ki chairman Dr. Sapam Zasovanta, Manipur lenga ki person with disabilities ki commissioner W Bihari, Special Educator CRCSRE Imphal ki Assistant Professor Prasadi Kumar Mahato amasung Director and Khoibi Susarkyaki. Atopa state dadi hauzik yamna haidi chawkhatlaba matamnina changes mayam amadi lakhre haiba tare leiriba khoigi 2016 gi matungina haidi RPWD ki matungina di akoina ngasi phauda disability ki CMU policy program singmasi asi taurani haidana paper dadi taraga leigrabani ba adubu akoigi Manipur asidadi asigumba mayam singasi implement tawbase akoi kharadi tapthariba haitare leiri akoi mayam singasena pulak punna kusamnaduna policy program sing mayam singase implement tawnabagi damakta punna kusamnaduna chatminnaba taragadi akoi ngasi thengnariba awaba mayam singase kharadang oitaragasu kokpa ngamgadra haibadu akoi na thajabadagi barrier free campaign ase akoi pangthokchaduna laibani.